ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯨꯝꯗꯨꯗ ꯑꯕꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯣꯌꯥꯗꯣ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯂꯣꯌꯥꯅ ꯀꯔꯤꯅꯣ ꯁꯤꯗꯤ? ꯑꯩꯅ ꯆꯪꯂꯤꯕ ꯌꯨꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯅꯠꯇꯦꯅ꯫ ꯄꯨꯝꯃꯝ ꯃꯝꯃꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯅ ꯍꯧꯖꯤꯛꯀꯥꯟ ꯂꯩꯔꯝꯕ ꯍꯅꯨꯕꯤꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ? ꯑꯕꯣꯛ! ꯑꯕꯣꯛ! ꯂꯣꯌꯥꯅ ꯑꯗꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯨꯕ ꯑꯗꯨꯗ ꯅꯥꯀꯜꯗꯒꯤ ꯂꯣꯌꯥ! ꯂꯣꯌꯥ! ꯂꯣꯌꯥꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯣꯌꯥꯗꯣ ꯀꯤꯔꯛꯂꯗꯨꯅ ꯃꯍꯥꯛꯅ ꯆꯪꯂꯤꯕꯁꯦ ꯑꯣꯟꯅꯔꯦ ꯈꯪꯕꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯄꯔꯞ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯄꯔꯞ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯂꯒ ꯍꯅꯨꯕꯤ ꯑꯃꯅ ꯍꯩꯃꯥ! ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯏꯕꯨꯡꯉꯣ? ꯄꯔꯞ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯤꯕ ꯑꯗꯨꯅ? ꯂꯣꯌꯥꯗꯣ ꯍꯅꯨꯕꯤ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯍꯅꯨꯕꯤ ꯑꯗꯣ ꯃꯃꯥꯏ ꯏꯈꯨꯏ ꯈꯨꯏꯔꯒ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯃꯌꯥꯒꯗꯣ ꯏꯈꯤ ꯈꯤꯒꯠꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯂꯣꯌꯥꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯗꯤ ꯑꯩ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ, ꯑꯗꯨꯒ ꯃꯥꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯩꯒꯤ ꯌꯨꯝꯗꯤ ꯃꯁꯤ ꯅꯠꯇꯦ꯫ ꯀꯔꯣꯝꯗꯅꯣꯅꯦ ꯑꯩꯒꯤ ꯌꯨꯝꯗꯨꯕꯣ? ꯂꯣꯌꯥꯅ ꯑꯁꯨꯝꯅ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯕꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯗꯥꯏꯗꯅꯣꯅꯦ ꯅꯪꯅ ꯌꯦꯡꯂꯤꯕꯗꯨꯕꯣ? ꯁꯤꯗ ꯂꯥꯎꯅꯦ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯂꯣꯌꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯒꯦ ꯇꯧꯔꯛꯄꯗ ꯂꯣꯌꯥꯅ ꯑꯕꯣꯛ ꯌꯥꯔꯅꯤ, ꯑꯩ ꯀꯕꯤꯇꯥꯗꯣ ꯑꯝꯇ ꯀꯧꯔꯛꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯔꯞ ꯁꯨꯃꯥꯡꯂꯣꯝꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯊꯣꯡꯒꯥꯜ ꯌꯧꯔꯕꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯄꯗꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯃꯥꯒꯤ ꯌꯨꯝꯅꯤ ꯈꯜꯂꯒ ꯆꯪꯂꯨꯔꯤꯕ ꯑꯁꯤꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕ ꯁꯝꯕꯜꯅ ꯀꯣꯏꯅ ꯈꯥꯖꯤꯟꯕ ꯃꯤ ꯀꯅꯥꯁꯨ ꯆꯪꯅꯗꯕ ꯌꯨꯝ ꯑꯗꯨꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯈꯪꯂꯛꯄꯗꯒꯤꯗꯤ ꯂꯣꯌꯥꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯀꯣꯛꯁꯤꯕꯣ? ꯉꯥꯎꯔꯦꯅꯦ ꯇꯧꯔꯤꯁꯦ, ꯑꯩꯒꯤ ꯀꯣꯟꯊꯣꯡꯗꯤ ꯁꯣꯝꯗ ꯂꯩꯔꯦꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯣꯌꯥꯗꯣ ꯃꯥꯒꯤ ꯀꯣꯟꯊꯣꯡꯂꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯆꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯂꯣꯌꯥꯅ ꯃꯍꯥꯛꯀꯤ ꯀꯣꯟꯊꯣꯡꯂꯣꯝꯗ ꯄꯔꯞ ꯆꯪꯂꯛꯄꯗꯗꯤ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯆꯪꯂꯛꯂꯤꯕꯁꯦ ꯃꯥꯒꯤ ꯃꯌꯨꯝꯅꯤ, ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯥꯡꯒꯣꯜꯗ ꯐꯟ ꯀꯥꯈꯠꯇꯨꯅ ꯊꯣꯡ ꯑꯗꯣ ꯊꯤꯜꯂꯨꯕꯗꯗꯤ ꯊꯣꯡ ꯑꯗꯣ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯅ ꯀꯔꯤꯅꯣ ꯑꯩꯁꯤꯕꯨ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯆꯪꯂꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ? ꯃꯁꯤꯁꯨ ꯑꯃꯨꯛ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯝꯃꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯂꯣꯌꯥꯅ ꯍꯧꯖꯤꯛꯀꯤ ꯍꯅꯨꯕꯤꯗꯨꯅ ꯌꯨꯝ ꯑꯁꯦ ꯇꯝꯅꯕꯗꯒꯤ ꯀꯕꯤꯇꯥꯗꯨ ꯃꯌꯨꯝꯗ ꯁꯣꯏꯗꯅ ꯆꯠꯂꯝꯂꯒꯅꯤ꯫ ꯑꯩ ꯀꯕꯤꯇꯥꯒꯤ ꯃꯄꯥꯝꯗ ꯆꯠꯇꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯣꯌꯥꯗꯣ ꯀꯕꯤꯇꯥꯒꯤ ꯃꯄꯥꯝꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯣ ꯐꯥꯎꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯟ ꯁꯥꯔꯒ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯂꯣꯌꯥꯅ ꯍꯥꯏꯐꯦꯠ ꯎꯍꯧꯔꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯂꯣꯌꯥꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯍꯅꯨꯕꯤ ꯑꯃꯅ ꯆꯩꯁꯨ ꯁꯨꯔꯒ ꯁꯟ ꯁꯥꯔꯒ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯣꯌꯥꯅ ꯆꯠꯈꯤꯒꯦ ꯇꯧꯔꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯒꯤ ꯐꯛꯂꯥꯡ ꯀꯥꯆꯤꯜ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯞꯊꯔꯒ ꯂꯣꯌꯥꯗ ꯃꯃꯤꯠ ꯑꯗꯣ ꯏꯂꯪ ꯂꯪꯅ ꯌꯦꯡꯂꯛꯄꯒꯨꯝ ꯂꯣꯌꯥꯅ ꯈꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯅ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯣꯌꯥꯗꯣ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯈꯜꯂꯗꯨꯅ ꯂꯣꯌꯥ ꯃꯥꯡꯒꯣꯜ ꯑꯗꯨꯗꯒꯤ ꯁꯨꯃꯥꯡꯗ ꯐꯟ ꯆꯣꯡꯊꯔꯒ ꯗꯨꯡ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯣꯌꯥꯗꯣ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯂꯥꯜꯂꯛꯂꯕꯗ ꯌꯨꯝ ꯑꯗꯨꯗ ꯍꯟꯅ ꯌꯦꯡꯂꯨꯏ꯫ ꯄꯨꯝꯃꯝ ꯃꯝꯅ ꯂꯩꯍꯧꯔꯕ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗꯤ ꯕꯦꯔꯥ ꯀꯥꯔꯦꯗꯅ ꯑꯁꯨꯝꯅ ꯈꯜꯂꯝꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝ ꯀꯕꯤꯇꯥꯒꯤ ꯃꯄꯥꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯣꯌꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝ ꯌꯧꯔꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯅ ꯀꯕꯤꯇꯥ! ꯀꯕꯤꯇꯥ! ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯑꯗꯨꯝꯅ ꯀꯧꯔꯨꯕ ꯑꯗꯨꯗ ꯀꯕꯤꯇꯥꯗꯣ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯣꯌꯥꯒꯤ ꯃꯈꯣꯜꯅꯤ ꯈꯪꯂꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯂꯣꯌꯥ ꯑꯣꯏꯔꯝꯕꯗꯨꯗ ꯀꯕꯤꯇꯥꯅ ꯍꯩꯃꯥ! ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪꯅ ꯁꯣꯝꯗ ꯂꯥꯛꯂꯤꯕꯁꯤꯅ? ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯂꯣꯌꯥꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯕꯤꯇꯥꯅꯁꯨ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯀꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯗꯨꯅ ꯂꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯅ
Yumdo karinomadi tawri haiba khangle aine hayek ayuk nganta yum asibu yolamba yamba Chandra gi manakta chatuna ai karino haibdo amukta hangudaba yararoi adumna hairakpata kapitana yumado kamaina tawba yumno haibdo sitnana loyada tamduna khanghalli matam arda loyana nangdi kamdongna masi mayamse khanglibano haidun hangi maduda kapitana mahaki machanupi gitana haibadagi khangbani Gita se karino mai tawribani hayeng no ngalaga maiba ama yengdaba yararoi hairi wafam madu tabada loyana phare ama boire nongonda hairi haibadu leikai adu leiba chawthoi haiba natro amaibado mani phare madu gi manakta chalagane kari leibage haibado amuktang hangtoklurasi asumna hainaraduna loyado imungda changaklei Liramlibasing aduga wari watay ngahak sanaraba matung saising saraduna makoy tumnakri. Mathangi ayukni loyado nganta hawgatuna makoy gi yum leiriba lekay aduda laklay. Masigi matung mahangna mi khudingi amayba chawthoi gi maming hangli. Matam aduda miyoi kharana amayba chawthoi gi yum talakba aduda gidi makoy changchillaklay. Matam aduda loyana Amaba chawthoi bu kanna sumangda leplaga kauri matam aruda amaiba chawthoi do yamna ahal loina thorakli matam aruda amaiba chawthoi na kaidawre ibungo kari tanase haibano matam aruda loyana oja ai khurumjari oja si oja amaiba chawthoi oibirabra mani nangbu ai hana masak khangdabro oja ngakpi gani ai hana khangjerudri Aidi lekai asida nauna lakpa yum hongjarakpa misakni aina Chandra kauba nupa amadagi lam leihore magi yumduda leirubadagi aikoisi lebam chapam khangdre tamnabada loire masibu kamdawriba jano lekai gi misingna ojaga tanarabadi thokani haibaduda changjirakliba Chandra hairibasi magi nupigi mamingdu tharo kaubra hoi oja Kawi uza masa nupa amaga masa nupi amaga dani punna masa ani ai masak munna khange makoi gi yumdo bhut pret tinmu laimu saroi ngaroi nane koisel laga leiraba yumni nakoi na yum ama leiram daida maiba panji hana tanaga dabani nakoi na maiba panji tanadrabani na yum mado nakoi na leihore do phattaba nangle Adu kaidawse haiba oja yum adu leiba ngamdre tasengna tamnabana khangba ngamdre aigi nupi amathi aigi angang pikliba du suyauna hojik mapamda leiribani oja sumana kayam kuina bu leiba yagani yaragadi yum du da hanjanba yaranaba khajikta ai noigidu da laklagane kari leiba ke haibatu amuktang yengthokke natrabadi Haujikti haiba ngamkiroi ko adu hoja karigumba amata hayune aikoi gi yum adugi hek thangnabada yum amasu lei hariba yum masi hanubi ama ngahawaida si kiyaidna tai hariba hanubi asi aigi nupi gi metadi adum uraga leibada ngotawi hanubi adugi manakta chalaga wari phawa sanakhre hai masina kamdawriba jano kari Hanubi adugi manakta chatlaga wari phawba sanakhre haibro hoi oja tabak sikhara luga dawrise hai nangna gadi wari sanakhiba leirabra hoi oja ngarang ahingdu ngarang nungdangdu aina lakchabani langphaidagi halaklaga adudagi aina aigi yumne khanduna hanubi adugi yumda changluraba jani hanubi adu oja maya ikhi khigatlaga Mamit banaga tu kino matawraga ke maina mama paraga thurulibani oja ai loi na makhangle nangi do khara ludori adubu aina thokpudi tainagani ngasi gidine nakoi yum aduda kana amata leiruraganu hayeng ayuk angan bada ai yasida nakoi laklo aduga laitil khara khoramlasi madugi matungdagidi karisu tawroida adumna haibadagi loyasu
ꯍꯣꯏ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯨꯔꯨꯝꯂꯝꯂꯤ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯂꯣꯌꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯕꯤꯇꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, "ꯀꯕꯤꯇꯥ, ꯌꯨꯝ ꯑꯗꯨ ꯃꯇꯣꯝꯇ ꯀꯨꯏꯅ ꯁꯥꯡꯅ ꯊꯥꯗꯣꯛꯄꯗꯤ ꯐꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯔ ꯊꯨꯅ ꯌꯨꯝ ꯑꯗꯨꯗ ꯍꯟꯅꯅꯕ ꯇꯧꯁꯤ꯫" ꯑꯗꯨꯝꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅꯁꯨ ꯌꯥꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯤ꯫ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗꯣ ꯀꯕꯤꯇꯥꯒꯤ ꯍꯥꯏꯕꯗꯤ ꯂꯣꯌꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯅ, "ꯑꯣꯖꯥ, ꯂꯦꯡꯁꯟꯕꯤꯔꯛꯎ, ꯁꯣꯝꯗ ꯂꯦꯡꯁꯟꯕꯤꯔꯛꯎ ꯑꯣꯖꯥ." "ꯌꯥꯔꯦꯗ ꯌꯥꯔꯦꯗ꯫ ꯍꯣꯏ ꯑꯣꯖꯥ, ꯑꯩꯈꯣꯏꯁꯨ ꯑꯣꯖꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯉꯁꯤ ꯑꯌꯨꯛ ꯉꯟꯇꯥ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯆꯔꯕꯅꯤ." "ꯍꯥꯏ, ꯀꯔꯤꯅꯣꯅꯦ ꯅꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯆꯔꯤꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅ ꯀꯝꯗꯧꯔꯨꯕꯅꯣꯅꯦꯍꯦ?" "ꯑꯣꯖꯥ, ꯌꯨꯝꯁꯤꯗ ꯇꯝꯅꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯇꯧꯕꯗꯨꯗ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯑꯩꯈꯣই ꯉꯔꯥꯡ ꯑꯍꯤꯡꯁꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯂꯦꯛꯆꯔꯨꯔꯦ ꯑꯣꯖꯥ." "ꯏꯁꯦ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯦꯗꯅꯀꯣ?" "ꯍꯣꯏ ꯑꯣꯖꯥ, ꯇꯨ ꯑꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯌꯨꯝ ꯑꯁꯤꯗꯅꯤ ꯉꯔꯥꯡ ꯑꯩꯅ ꯆꯪꯂꯨꯔꯤꯕꯗꯨ꯫ ꯑꯗꯨꯒ ꯅꯃꯧ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯅ ꯑꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯅꯨꯕꯤ ꯑꯃ ꯂꯩ ꯍꯥꯏꯔꯤ꯫ ꯍꯅꯨꯕꯤꯗꯨꯒ ꯃꯥꯒ ꯋꯥꯔꯤ ꯐꯥꯎꯕ ꯁꯥꯟꯅꯈ꯭ꯔꯦ ꯁꯤꯅꯤ." "ꯑꯣ, ꯏꯕꯦꯝꯃ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ?" "ꯍꯣꯏ ꯑꯣꯖꯥ, ꯑꯁꯤꯗ ꯂꯩꯕ ꯍꯅꯨꯕꯤꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯁꯥꯟꯅꯔꯤ ꯄꯣꯠꯅꯤꯗ." "ꯑꯗꯨꯒ ꯑꯣꯖꯥ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯌꯨ." "ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯁꯣꯝꯗꯕꯨ ꯍꯦꯛ ꯆꯪꯉꯨꯔꯕ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯀꯔꯤꯅꯣꯃ ꯑꯗꯨꯝ ꯇꯧꯔꯤ ꯑꯣꯖꯥ." "ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯐꯕ ꯂꯥꯏ ꯑꯃ ꯂꯩꯔꯤ꯫ ꯂꯥꯏ ꯑꯗꯨꯅ ꯏꯕꯦꯝꯃ ꯑꯁꯤꯒꯤ ꯏꯁꯨ ꯑꯁꯤꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯂꯒ ꯅꯈꯣꯏꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩ ꯂꯥꯛꯂꯦꯗꯅꯀꯣ, ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯂꯒ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯫ ꯏꯕꯨꯡꯉꯣ." "ꯑꯣꯖꯥ, ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯂꯥꯡꯉꯨ꯫ ꯑꯗꯨꯒꯅꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤ ꯁꯝꯕꯜ ꯊꯤꯡꯅꯁꯤ꯫ ꯁꯝꯕꯜ ꯊꯤꯡꯅꯅꯕ ꯋꯥ ꯈꯔ ꯌꯥꯜꯂꯨ꯫ ꯑꯗꯨꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯅꯕꯗꯨ ꯍꯧꯔꯅꯕ ꯇꯧꯁꯤ." "ꯍꯣꯏ ꯑꯣꯖꯥ." ꯑꯁꯨꯝꯅ ꯂꯣꯌꯥꯅ ꯀꯕꯤꯇꯥꯒ ꯇꯧꯗꯨꯅ ꯋꯥ ꯌꯥꯟꯊꯠꯂꯤ꯫ ꯁꯝꯕꯜ ꯌꯨꯡꯅꯅꯕ ꯁꯝꯕꯜ ꯆꯩ ꯁꯦꯝꯂꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯒ ꯇꯧꯔꯒ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ꯫ ꯁꯝꯕꯜꯗꯤ ꯌꯨꯡꯗ꯭ꯔꯤꯕꯅꯤ꯫ ꯃꯇꯝꯁꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯅ ꯆꯥꯛ ꯏꯁꯤꯡ ꯀꯔꯝ ꯇꯧꯁꯤꯒꯦ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗ ꯍꯪꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ, "ꯆꯥꯛꯅ ꯂꯨꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯂꯣꯏꯁꯤꯜꯍꯧꯔꯕꯗꯤ ꯅꯈꯣꯏꯁꯨ ꯐꯒꯗꯧꯔꯤꯕꯅꯤ" ꯍꯥꯏꯔꯛꯄꯗꯒꯤ ꯂꯣꯌꯥꯁꯨ "ꯍꯣꯏ, ꯃꯗꯨꯅ ꯐꯒꯅꯤ" ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯨꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯁꯝꯕꯜꯁꯤꯡ ꯑꯗꯣ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯄꯩꯔꯒ ꯊꯝꯃꯨ ꯍꯥꯏꯕꯗꯒꯤ ꯁꯥꯡꯅ ꯄꯩꯔꯒ ꯊꯝꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯆꯦꯡ ꯂꯩ ꯀꯌꯥ ꯀꯠꯇꯨꯅ ꯇꯥꯏꯔꯦꯟꯅ ꯁꯦꯡꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯌꯨꯡꯒꯗꯧꯔꯤꯕ ꯁꯝꯕꯜꯁꯤꯡ ꯑꯗꯣ ꯑꯖꯥ ꯄꯨꯖꯥ ꯇꯧꯔꯤ꯫ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ, "ꯁꯦ, ꯃꯁꯤꯒꯤ ꯑꯩꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯣꯜꯂꯕ ꯎꯌꯨꯡꯁꯤꯡ ꯑꯁꯤ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯂꯝ ꯍꯥꯏꯕ ꯖꯒꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯏꯀꯣꯏ ꯀꯣꯏꯅ ꯌꯨꯡꯁꯜꯂꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯣꯌꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯀꯕꯤꯇꯥꯒ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯁꯝꯕꯜ ꯂꯣꯏꯅꯃꯛ ꯌꯨꯡꯁꯜꯂꯤ꯫ ꯑꯗꯨꯒ ꯄꯩꯌꯥ ꯄꯔꯩ ꯄꯨꯟꯁꯤꯟꯗꯨꯅ ꯁꯝꯕꯜ ꯈꯥꯖꯤꯜꯂꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 5 ꯇꯥꯁꯟꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ, "ꯐꯔꯦ, ꯁꯤ ꯌꯧꯔꯕꯗꯤꯅꯦ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯒꯅꯦ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ꯫ ꯍꯣꯔꯦꯟ ꯑꯍꯤꯡꯁꯦ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯋꯥꯡꯃꯗ, ꯅꯈꯣꯏꯅ ꯌꯨꯡꯂꯤꯕ ꯁꯝꯕꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯀꯅꯥꯒꯨꯝꯕꯅ ꯅꯈꯣꯏꯕꯨ ꯀꯧꯔꯛꯂꯕꯗꯤ ꯇꯥꯁꯤꯟꯅꯔꯨꯅꯨ, ꯊꯣꯛꯂꯨꯅꯨꯀꯣ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯆꯠꯂꯒꯦ." "ꯑꯣꯖꯥ, ꯑꯋꯥꯃꯟ ꯈꯔꯁꯤ ꯄꯥꯏꯕꯤꯈꯣ." "ꯀꯗꯥꯏ?" "ꯍꯥꯏ, ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯝꯒꯗꯕꯗꯤ ꯅꯨꯃꯤꯗꯥꯡꯗ ꯌꯥꯔꯤꯕ ꯃꯈꯩ ꯃꯄꯥꯜ ꯊꯣꯛꯀꯅꯨ꯫ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯑꯍꯤꯡꯗ ꯀꯞꯂꯛꯂꯕꯗꯤ ꯅꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗꯧꯔꯦ ꯍꯥꯏꯕ ꯇꯥꯛꯄ ꯍꯧꯔꯛꯂꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯖꯜꯂꯨꯀꯣ." "ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯍꯦꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯦꯛ ꯍꯥꯏꯔꯛꯎ."
ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯑꯗꯣ ꯆꯠꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯕꯤꯇꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥ ꯑꯗꯨꯒ ꯂꯣꯌꯥ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯜꯂꯒ ꯂꯩꯅꯔꯤ꯫ ꯃꯇꯝꯁꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯅ ꯍꯥꯏ ꯆꯥꯛꯇꯨ ꯈꯔ ꯊꯣꯡꯗꯣꯛꯅꯕ ꯇꯧꯔꯁꯨ ꯆꯠꯂꯣ꯫ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯈꯨꯔꯨꯝꯈ꯭ꯔꯕꯗꯨꯗꯤ ꯑꯩꯁꯨ ꯂꯥꯛꯂꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯕꯤꯇꯥꯁꯨ ꯍꯣꯏ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯂꯣꯌꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯁꯨ ꯄꯝꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯕꯤꯇꯥꯅ ꯆꯥꯛꯁꯪ ꯌꯧꯔꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯥꯛ ꯊꯣꯡꯕ ꯂꯥꯛꯅꯔꯤ꯫ ꯑꯗꯨꯒ ꯂꯣꯌꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯁꯨ ꯅꯣꯛꯈꯦꯗꯨꯅ ꯃꯄꯥ ꯃꯆꯥ ꯁꯥꯟꯅꯔꯒ ꯂꯩꯔꯤ꯫ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯇꯥꯔꯝꯗꯥꯏꯒꯤ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯉꯪꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯅ ꯅꯣꯡꯁꯤ ꯄꯥꯛꯅ ꯍꯥꯡꯉꯣꯏꯗꯧꯔꯤ ꯑꯗꯨꯝ ꯁꯨꯡꯀꯠꯂꯒ ꯆꯨꯔꯒ ꯂꯩꯗꯧꯔꯤ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯂꯣꯌꯥꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ꯫ ꯀꯕꯤꯇꯥꯁꯨ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯡꯇꯣꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛ ꯂꯣꯌꯥꯅ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯈꯪꯗꯦ ꯑꯩꯁꯨ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯃꯃꯥꯡ ꯊꯣꯡ ꯍꯥꯡꯕ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯣꯌꯥꯅ ꯆꯥꯛꯁꯪ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡ ꯇꯝꯅ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯀꯔꯤꯁꯨ ꯂꯣꯜꯂꯝꯗꯦ ꯏꯍꯥꯡ ꯍꯥꯡꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯂꯣꯌꯥꯅ ꯀꯅꯥꯅꯣꯅꯦ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤꯕꯨ ꯍꯥꯡꯂꯝꯂꯤꯕ ꯖꯥꯠꯂꯥ? ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯣꯜꯍꯧꯗ꯭ꯔꯕ ꯖꯥꯠꯂꯅꯦ ꯁꯤꯕꯣ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯊꯣꯡ ꯑꯗꯣ ꯑꯗꯨꯝ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯊꯣꯡ ꯍꯦꯛ ꯂꯣꯟꯁꯤꯟꯈꯤꯕꯒ ꯅꯨꯡꯁꯤꯠ ꯁꯤꯠꯄꯁꯨ ꯀꯔꯤ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯣꯌꯥꯗꯣ ꯄꯔꯞ ꯆꯥꯛꯁꯪꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯄꯗꯗꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯂꯣꯌꯥꯅ ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯔꯤꯕꯁꯤꯅ? ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯂꯣꯌꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯃꯥꯒꯤ ꯅꯨꯄꯤ ꯀꯕꯤꯇꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯅ ꯂꯩꯍꯧꯔꯤꯕ ꯆꯥꯛꯁꯪ ꯑꯗꯣꯝꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯀꯩꯗꯧꯔꯕꯒꯦ? ꯑꯗꯨ ꯌꯥꯝ ꯄꯥꯈꯠꯅ ꯆꯪꯂꯛꯂꯤꯕꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯍꯥꯏ ꯀꯩꯁꯨ ꯇꯧꯗꯦꯗ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯂꯩꯔꯝꯃꯤꯅꯦ꯫ ꯂꯣꯌꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯑꯩꯕꯨ ꯉꯁꯥꯏ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯔꯒ ꯂꯣꯟꯁꯤꯜꯂꯝꯕꯅꯤꯗ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯂꯣꯌꯥꯅ ꯌꯥꯔꯁꯦ ꯆꯥꯛꯇꯣ ꯄꯔꯞ ꯂꯣꯏꯁꯤꯜꯂꯣ ꯏꯆꯥ ꯅꯨꯄꯤꯁꯦ ꯆꯥꯛ ꯂꯥꯝꯂꯝꯒꯅꯤ ꯏꯕꯥꯅꯤ ꯁꯥꯟꯅꯕꯗ꯫ ꯑꯁꯨꯝꯅ ꯂꯣꯌꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯕꯤꯇꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯣ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯀꯕꯤꯇꯥ ꯂꯣꯌꯥ ꯑꯃꯗꯤ ꯒꯤꯇꯥ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯤ꯫ ꯂꯣꯌꯥꯗꯣ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯉꯥꯏꯈꯣꯗ ꯉꯁꯤꯁꯤꯃꯒ ꯑꯍꯤꯡ ꯂꯦꯛꯈ꯭ꯔꯣ ꯑꯗꯨꯗꯨꯒ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯅꯅꯕ ꯇꯧꯔꯣ꯫ ꯉꯁꯤꯁꯤꯃꯁꯨ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥ ꯑꯃꯨꯛ ꯂꯩꯍꯧꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯧꯔꯛꯂꯕꯗꯤ ꯑꯩꯗꯤ ꯁꯤꯗ ꯂꯩꯕ ꯉꯝꯖꯔꯣꯏꯀꯣ꯫ ꯍꯣꯏ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯂꯦꯁꯦ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯩꯔꯒꯦ꯫ ꯑꯥꯗ ꯂꯩꯍꯧꯔꯤꯕ ꯊꯕꯛ ꯑꯗꯨꯁꯨꯅꯦ ꯌꯥꯝꯗ꯭ꯔꯕꯅꯤ ꯍꯞꯇꯥ ꯑꯃꯨꯛ ꯂꯩꯔꯒ ꯑꯩꯁꯨ ꯑꯗꯨꯃꯛ ꯂꯥꯛꯂꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯀꯕꯤꯇꯥ ꯂꯣꯌꯥ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯈꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕ ꯑꯗꯨꯗ ꯂꯣꯌꯥꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯕꯁꯦ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯦꯡꯈꯣꯜ ꯌꯦꯅꯈꯥ ꯌꯦꯡꯒꯨꯜ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯀꯔꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯄꯥꯜꯗꯒ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯣꯌꯥꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯀꯕꯤꯇꯥꯗ ꯀꯔꯤꯃꯠꯇꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯀꯤꯔꯕꯗꯤ ꯅꯈꯣꯏ
ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗ ꯅꯪꯒꯤ ꯌꯨꯝꯒꯤ ꯏꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯨꯀꯣ ꯍꯥꯏꯔꯝꯂꯒ ꯂꯣꯌꯥꯗꯣ ꯃꯍꯥꯛꯀꯤ ꯂꯪꯐꯩꯒꯤ ꯂꯩꯍꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯂꯣꯏꯁꯤꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯕꯤꯇꯥꯗꯣ ꯌꯨꯝ ꯑꯗꯣꯝꯗ ꯌꯦꯡꯁꯤꯜꯂꯒ ꯌꯥꯝꯅ ꯀꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗ ꯐꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫